ꯁꯤ ꯂꯩꯁꯦ ꯐꯖꯕꯅ ꯂꯣꯏꯔꯦ ꯇꯣꯔꯕꯣꯠꯁꯦ ꯒꯨꯇꯨꯝ ꯂꯩꯔꯦ ꯑꯗꯨ ꯒꯨꯇꯨꯝ ꯍꯋꯥꯏ ꯊꯣꯡꯕꯗꯣ ꯁꯤ ꯕꯖꯥꯔ ꯇꯧꯔ ꯆꯥꯅꯤ ꯌꯥꯏ ꯑꯉꯧꯕꯁꯨ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯉꯧꯕ ꯂꯣꯏꯔꯦ ꯑꯣꯔꯣꯜ ꯑꯃ ꯊꯣꯡꯉꯤ ꯇꯤꯜꯍꯧ ꯆꯅꯝ ꯇꯧꯅꯗꯦ ꯍꯥꯎꯔꯅꯤꯁꯦ ꯃꯄꯣꯛꯀ ꯀꯥꯏꯗꯦ ꯑꯗꯨ ꯃꯨꯜꯗꯤ ꯃꯨꯜꯂꯦ ꯍꯥꯎꯔꯅꯤ ꯃꯈꯥꯗꯅꯦ ꯈꯔ ꯅꯞꯁꯜꯂꯦ ꯇꯟꯁꯨ ꯍꯧꯔꯤ ꯁꯒꯣꯜ ꯍꯋꯥꯏ ꯈꯤꯇꯪꯇ ꯇꯧꯔꯤꯗꯣ ꯃꯄꯥ ꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛꯀ ꯍꯩꯅꯧ ꯂꯩꯅꯤ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯉꯁꯤ ꯕꯥꯎ ꯂꯩꯔꯛꯏ ꯄꯄꯥꯅ ꯁꯤ ꯕꯥꯎꯅꯤ ꯀꯦꯖꯤ 2 ꯃꯈꯥꯏꯅꯦ ꯑꯩ ꯕꯥꯎꯁꯦ ꯉꯁꯪ ꯉꯥꯡꯉꯤꯅꯦ ꯍꯥꯎꯔꯅꯤ ꯂꯣꯀꯦꯜ ꯕꯥꯎꯅꯤ ꯑꯩꯈꯣꯏ ꯄꯥꯗꯤ ꯂꯣꯀꯦꯜ ꯅꯠꯇ꯭ꯔꯗꯤ ꯆꯥꯗꯦ ꯆꯔꯥꯅꯤ ꯉꯥ ꯆꯥꯗꯦ ꯑꯃꯐꯥꯎ ꯈꯜꯂꯦꯗ ꯃꯃꯤꯠꯁꯦ ꯎꯕꯗ ꯀꯤꯕꯨ ꯀꯤꯅꯦ ꯆꯠꯂꯦꯔꯦ ꯊꯣꯡꯉꯅꯤ ꯁꯦ ꯐꯖꯅ ꯍꯧꯖꯤꯛ ꯆꯔꯥ ꯊꯣꯡꯉꯅꯤ ꯃꯊꯪ ꯆꯔꯥ ꯑꯅꯤ ꯍꯦꯟꯅ ꯊꯣꯛꯀꯅꯤꯗ ꯍꯧꯖꯤꯛ ꯃꯤꯁꯨ ꯂꯤꯛꯑꯦꯕ ꯃꯃꯥꯁꯨ ꯉꯁꯤꯗꯤ ꯕꯣꯟꯗ꯭ꯔꯥꯕꯨꯔꯝ ꯆꯠꯈꯤ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯑꯗꯨꯗꯨꯅ ꯀꯔꯃ ꯑꯃ ꯂꯩꯕ ꯑꯗꯨꯒꯤ ꯆꯠꯈꯤꯕ ꯊꯕꯛ ꯑꯃꯒꯤ ꯑꯗꯣ ꯃꯤꯁꯦ ꯂꯤꯛꯊꯔꯕꯅꯤꯅ ꯉꯁꯤ ꯍꯧꯖꯤꯛ ꯖꯥꯝ ꯊꯣꯡꯉꯔꯣꯏ ꯍꯧꯖꯤꯛꯇꯤ ꯂꯤꯛꯑꯅꯤ ꯈꯔ ꯉꯥ ꯊꯥꯎꯁꯤꯁꯨ ꯃꯁꯛ ꯌꯥꯝ ꯐꯖꯩꯅꯦ ꯊꯥꯎꯁꯤꯁꯨ ꯍꯥꯎꯔꯅꯤ ꯊꯣꯡꯂꯒꯦ ꯑꯗꯣ ꯊꯣꯡꯕꯒꯤ ꯈꯨꯊꯣꯡꯁꯦ ꯃꯌꯥꯝꯅꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯊꯣꯡꯁꯦ ꯉꯥ ꯇꯥꯡ ꯂꯩꯔꯒ ꯅꯍꯥꯟ ꯀꯣꯃꯦꯟ ꯑꯃꯗ ꯉꯥ ꯇꯥꯡꯅ ꯂꯩꯔꯒ ꯑꯩꯈꯣꯏ ꯊꯣꯡꯉꯤ ꯈꯨꯊꯣꯡꯁꯦ ꯄꯥꯝꯃꯨꯏ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯑꯍꯟꯁꯤꯡ ꯄꯥꯝꯅꯕ ꯃꯑꯣꯡꯗ ꯊꯣꯡꯕꯅꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯈꯨꯊꯣꯡꯁꯦ ꯌꯨꯝ ꯑꯃꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦꯅꯀꯣ ꯑꯩꯈꯣꯏꯁꯨ ꯃꯧ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯍꯥꯏꯅꯔꯤꯗꯨꯅꯤ ꯃꯄꯥꯝꯒꯤ ꯑꯃ ꯈꯥꯕꯩ ꯑꯃ ꯑꯗꯩ ꯅꯨꯄꯥ ꯃꯌꯨꯝꯗ ꯈꯥꯕꯩ ꯑꯃ ꯍꯥꯏꯅ ꯑꯗꯣ ꯑꯗꯨꯇꯁꯨ ꯅꯠꯇꯦ ꯌꯨꯝ ꯑꯃꯒꯁꯨ ꯊꯣꯡꯕ ꯑꯃꯠꯇ ꯃꯥꯟꯅꯗꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯍꯟꯁꯤꯡꯗꯤ ꯃꯩꯊꯤꯅꯇ ꯆꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯊꯣꯡꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯆꯥꯅꯕ ꯃꯑꯣꯡꯗ ꯊꯣꯡꯕꯅꯤ ꯑꯗꯣ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯨꯊꯣꯡꯗꯣ ꯑꯗꯨꯝ ꯑꯍꯥꯎꯕ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯑꯃꯒ ꯃꯥꯟꯅꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯡꯉꯒꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯦ ꯑꯍꯟꯁꯤꯡꯒꯤꯗꯨꯅ ꯍꯩꯅꯕ ꯃꯑꯣꯡꯗ ꯊꯣꯡꯉꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯅ ꯑꯅꯧꯕꯗꯣ ꯑꯩꯈꯣꯏꯗꯤ ꯅꯍꯥꯁꯤꯡꯗꯤ ꯃꯌꯥꯝ ꯍꯩꯅꯅꯤꯑꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯖꯔꯛꯀꯦ ꯃꯊꯪꯗ ꯑꯗꯣꯅꯦ ꯑꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯃꯦꯊꯤꯅ ꯊꯣꯡꯗꯣꯏꯅꯤ ꯁꯤꯁꯨ ꯑꯃꯃꯝ ꯇꯤꯜꯍꯧ ꯆꯅꯝ ꯄꯥꯝꯅꯕ ꯃꯤꯅ ꯇꯤꯜꯍꯧ ꯆꯅꯝ ꯑꯗꯒꯤ ꯇꯤꯜꯍꯧ ꯇꯝꯃꯅ ꯁꯤ ꯇꯧꯅꯩꯀꯣ ꯑꯗꯣ ꯁꯤꯒꯗꯤ ꯃꯦꯊꯤ ꯁꯅꯥ ꯇꯧꯗꯦ ꯌꯦꯅꯝꯁꯦ ꯀꯩꯅꯣꯗꯐꯥꯎ ꯇꯧꯗꯦ ꯅꯥꯀꯨꯞꯄꯤꯁꯦ ꯏꯂꯤꯁꯥꯗꯕꯨ ꯇꯧꯗꯦꯕ ꯏꯂꯤꯁꯥꯁꯨ ꯑꯗꯨꯝ ꯃꯦꯊꯤꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯦꯊꯤ ꯌꯥꯝ ꯄꯥꯝꯅꯩꯌꯦꯕ ꯐꯔꯦ ꯊꯣꯡꯂꯒꯦ ꯉꯥꯁꯤ ꯉꯁꯪ ꯉꯥꯡꯉꯤꯕꯗꯣ ꯉꯥꯁꯤ ꯉꯥꯡꯂꯩꯅꯩ 그는 장이 맞추 떼기. ꯃꯆꯨ ꯇꯩꯗ꯭ꯔꯤꯉꯩꯗꯁꯨ ꯉꯥꯡꯉꯤꯕ ꯂꯣꯛꯀꯤꯜ ꯑꯣꯏꯅ ꯇꯧꯔꯤꯔ ꯀꯩꯅꯣ 이 잡아라 저거 좀 해. ꯎꯍꯟꯗꯦ 그러니까 ꯉꯥ ꯊꯥꯎꯁꯦ ꯌꯦꯡꯉꯨꯅꯦ ꯉꯁꯥꯏꯒꯤ ꯉꯥ ꯊꯥꯎꯒꯤ ꯃꯁꯛꯁꯨ ꯐꯖꯩ ꯃꯅꯝꯁꯨ ꯅꯨꯡꯁꯤꯕꯗ ꯂꯣꯏꯔꯦ ꯉꯥ ꯊꯥꯎ ꯍꯥꯎꯔꯅꯤ ꯉꯥ ꯊꯥꯎꯁꯤꯁꯨ ꯐꯖꯅ ꯃꯅꯝ ꯅꯨꯡꯁꯤꯕꯗ ꯂꯣꯏꯔꯦ ꯁꯤꯁꯨ ꯉꯥ ꯍꯥꯞꯇ꯭ꯔꯤ ꯉꯥꯕꯨꯗꯤ ꯕꯖꯥꯔ ꯇꯧꯅ ꯂꯣꯏꯔꯦ ꯃꯍꯤ ꯁꯧꯒꯠꯂꯛꯇ꯭ꯔꯤ ꯃꯍꯤꯁꯦ ꯁꯧꯔꯛꯑꯒ ꯉꯥꯁꯦ ꯊꯥꯗꯔꯒꯦ ꯇꯧꯔꯤꯅꯤ ꯈꯔꯗꯤ ꯁꯧꯒꯠꯂꯛꯑꯦ ꯑꯗꯨꯒ ꯁꯤꯗ ꯁꯂꯥꯗ ꯑꯃ ꯇꯧꯔꯦ ꯁꯤ ꯁꯨꯝ ꯆꯤꯛꯅꯕꯩꯅꯤ ꯕꯤꯠ ꯇꯣꯃꯦꯇꯣ ꯑꯣꯅꯤꯌꯟ ꯂꯩꯔꯦ ꯁꯤꯗ ꯑꯗꯨꯒ ꯂꯣꯏꯔꯦ ꯑꯃꯦꯠꯄꯤ ꯑꯃ ꯇꯧꯔꯦ ꯃꯣꯔꯣꯛ ꯆꯞꯄꯒ ꯑꯇꯦꯛꯄ ꯃꯣꯔꯣꯛꯅ ꯑꯗꯨꯝ ꯇꯧꯔꯒꯅꯦ ꯆꯞꯄꯒ ꯑꯃꯦꯠꯄꯤ ꯑꯃ ꯇꯧꯔꯦ ꯉꯥ ꯊꯣꯡꯕꯅꯤꯅ ꯆꯈꯥꯏꯔꯅꯤ ꯍꯧꯖꯤꯛꯇꯤ ꯃꯊꯧ ꯇꯥꯗꯦ ꯐꯦꯡꯗꯣꯛ ꯊꯝꯃꯝꯃ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯊꯧ ꯆꯥꯛ ꯈꯥꯏꯔꯝꯒꯤꯔꯣꯏ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯥꯎꯔꯅꯤ ꯂꯣꯏꯔꯦꯁꯦ ꯈꯥꯏꯔꯥꯡꯗ ꯂꯧꯅꯔꯦ
कुछ इन्वेस्टमेंट भी करिए दी आधे समय पापा के लिए हाउ ब्रो ก งาเทาตัวชั่วเฮาด้วยนี่งาเทาตัวมันดำดังสิอาจจะเลยเอาคุยลงเลยตรีมาทำคุยลงตรีจ้านี่만 ไอ้นี่นั่งคงว่าให้เรื่องว่าให้ดูให้เรื่องนี้ เอ้ยแค่เฮานี่ให้ไปตัวจ้าคือสิจ้าเลยเคยทำคงปังดูช่วงนั้นก็ยังทำคงปังมางาปูเลยนี่มาเนี่ยช่วยฉันไอ้พี่เรามาใครเนาะ Sanay bisu jai. ฉันไอ้พี่เสกกันบ่อยด้วยเนาะจ้าเนี่ยจะชี้ไว้ด้วยละ Ja, dum hai ko sanay bisu. พะเจ้เดี๋ยว用那些他们恐怕都蛮多的用些苦椒 Asi aji tung do. ขณะจำนั้นที่ทุกวันนี้ฮะจีรู้แล้วเนี่ยสิมามาจะรู้บ่ดอดูดปุระนี่ค่อยกี่กระมามาจะรู้บ่ที่โรงในกายกี่มามาคุมบุรุษของบ้านดังสิ Kumudi. Suk sawa. Bobi pa lo bro. Bobi pande kom si. ไอสโลเดเชพะเจ้เพื่อจีรู้แล้วนี่สิคกได้แล้วนี่ ช่วยโมโหจีเดียไม่มาคงจีเดียจะไปช้ำหัวจะวิ่งคง ทั้งหมดจะไปคงปังนี่ Sawa ko. Berapa? Sih ke sih yang tu. Soi dah tu le. Thang phật giả bấm phụt thở đấy mà nó. Soi đó soi. Vì hoàn nó dùng ni mà khu khu khơi chú súng giàu ý nè. Mà ngầm thế em một con mà sao thế nè? Anh đi chăng được đi ra rồi. Koi masin ni hago pangamdre ni. Một con đi chăng được đi ra rồi. Kangde. Một con đi bay. ช้ำมันปวดมัน Thamawro uti ja nai. Mama mà khu khu cái này mà thấu nó xem bây giờ ta rồi bay bây giờ ấy khut nó thùng bút thùng để sẽ trong mình như thế này. Phải dẫn sào để khut nó cái bay bây giờ thùng mấy quay lên rồi. Kai chara ke thu mong ni. Uti cái đó mà đâu cái tăng thả tắc tao hình na vậy jago sai bagi. Đi cha bagi. Ai cha bao nhiêu ngấu đâu rồi cái gì. Kai gi. Nó khut lâu kìa. Ai. Đi tăng thái cái tài là cái khề chứ. Thế bông mà đủ chuồng như này thế bông mà đủ tắc hai bao cái lẽ thôi. Ô hồ chị sẽ khúc bây giờ hậu đâu bao tuổi mà này khúc bây giờ. จับละ Vậy. Na là số nè, phát ao chắc khi nè. ที่ร้านใช่ไหมตุย Còn đây thế hả? Năng nghĩ thùng kia bao đó, irong kia bao đó. Cái xa đi nghe được gì. ยับฉันเลย Duga first time try tao ira. Du sẽ lấy du. Lấy hậu bao du. Cô những cái này tao là thôi khỏi. Cái hào này dùng du. Càng bao lâu rồi, lâu rồi mà na sẽ lấy đấy. Hào rồi nè. Tin cái yết lấy ấy đi. Hào rồi nè, ông hào rồi chứ phải giờ đấy. Umuro habsi đó. Bản thống nó phải dẫn tuột thật đấy. Giờ mà rồi lấy đấy, tôi nên khổ. Cái này là mình cái này sẽ hay yên trà rồi thầm mấy trình độ nó khá là thầm mà đấy. Hào đó. Thì cũng chỉ in thôi rồi. Này tôi cần chân đẹp nên chỉ thêm nó người ta mấy tổng dài đó, anh chỉ tổng. Nó tổng này sai yên thằng. Mà thuốc sai ghê. Wow. Bây giờ đấy hào với lôi này tu. Bây giờ đấy.